ꯐꯨꯕꯥꯂꯥ ꯃꯅꯤꯡꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯂꯧ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯣꯡꯃꯩ ꯔꯥꯎꯟ 5ꯔꯣꯝ ꯂꯧ ꯄꯨꯟꯅ ꯁꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯀꯥꯞꯂꯛꯄꯗ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯒꯤ ꯈꯨꯠꯇ ꯄꯥꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯧ ꯁꯨꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯟꯕꯗ ꯃꯃꯥꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ Sida pe abi ona mai pona pom da thai ge lâu xe cái khung lâu không có la sim lo de ai su police cái này popular popular single group kuren je sigi kha da hai hiking ne he ma kha la bai hiking ke sunda cái lâm xe du jaga je single group ki lopun do lâu lopun नहीं lopun gi area se ai samna ge samna ka single group lopun single group lopun Tungzam Biren ko eh. Ano? Hꯧꯖꯤꯛꯀꯤꯗꯣ ꯄꯨꯡ ꯀꯌꯥꯗꯥꯏꯗ ꯀꯥꯞꯄꯦꯕ? ꯍꯧꯖꯤꯛ ꯀꯥꯞꯈꯤꯕꯗꯣ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 15 ꯀꯨꯟ ꯑꯗꯥꯏꯒꯤ ꯃꯔꯛꯇ ꯑꯣꯏꯗꯣꯏꯅꯤ꯫ ꯍꯣꯏ ꯑꯗꯨꯒ ꯔꯥꯎꯟ ꯀꯌꯥꯃꯨꯛ ꯀꯥꯞꯈꯤꯒꯦ? ꯔꯥꯎꯟ 9-10ꯒꯤ ꯆꯥꯡ꯫ ꯔꯥꯎꯟ 9 ꯑꯣꯏꯅ ꯆꯥꯞꯈꯤꯕ꯫ ꯁꯤꯒꯤ ꯆꯤꯡꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯧꯗꯅꯤꯀꯣ ꯀꯥꯞꯄꯛꯏꯁꯦ? ꯃꯥꯅꯦ, ꯁꯤ ꯂꯧ ꯄꯨꯔꯥ ꯍꯥꯏꯀꯤꯅꯦꯟꯒꯤ ꯃꯈꯥ ꯂꯥꯟꯊꯔꯀꯥꯟꯗ ꯄꯨꯔꯥ ꯕꯐꯔ ꯖꯣꯟꯒꯤ ꯃꯈꯥ ꯄꯨꯔꯥ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯕ ꯃꯐꯝꯗꯅꯤ ꯀꯩꯅꯣ ꯇꯧꯕ꯫ ꯑꯣꯀꯦ, ꯑꯩꯈꯣꯏ ꯕꯐꯔ ꯖꯣꯟꯁꯤꯒꯤ ꯍꯦꯟ ꯃꯈꯥ ꯂꯩꯕꯁꯤꯗꯅꯦꯕ꯫ ꯑꯣꯀꯦ ꯀꯥꯞꯄꯛꯏꯁꯦ ꯇꯥꯃꯣ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯃꯣꯏꯅ ꯀꯥꯞꯄ ꯑꯣꯏꯗꯣꯏꯅꯤ꯫